Matamam da aso businessman amalermi. Mahana no ma arapo kungam du salami. Mana kungam du da factory ma siam gi plan torami. Mana asum lat pana kungam du yorum dai da turin amana tatuna lerami. Hoji mangon do option ani khak lerami. Amana sorok ta koina chalaga kungam du yongna bu satpa. Hariba asidani yamdrabada pung nipan di changadori. Atopa option amana pungkhai amagi manungda hi asida phamlaga turin asi langthoklaga kungam adu yongba. Aduna businessman aduna mahaki matam kannanu gidamakta hi adu phamnaga decision lorami. Hi adu yamna pilami nakanamada hi hon manupadu phamlami aduga nakanamadana hojiki businessman adu phamlami. Hi adu ngahak phamlami matungda businessman aduna hi hon manupadu da hamlami. Hi sidu phamli ba isina kananu khamro. Hi hon manupadu na yamna isam samsu mongdu khumjare. Aidi khangjade busar. Businessman duna hari ina mu khabar ga pada bo nung dinum khidingi ai ga pawng ta ni khabar hapije. Adudagi hi thogun pa duna hari kadai dagi no do sar edi iba pa zom ta so hite ani bisi pingi dei pa zu sigre aduna igi mung nung chalai bi ana gidam ta edi pingi dagi sigi thabak se dum tawro labne aduna edi school zom ta ka hogre adu ta bada businessman aduna ma karim ka thaina duna hari nang bu iba pa ba ba hitaba adu bu pusi du hingbi kari kanari bo adu ta bada hi thogun pa adu ngai ta badi phawi adu bu kaim ta haidana tumina lukta duna lerami Nalar pemutungda businessman aduna hitognu padu dum hari sumda uribul lama se matam khargi matungda mineral water bottle gi oi factory mi linkala da bani ne madu da koi brand ge mineral water sumdoi ne hitognu padu na hari bu wadu gyam taramde adun hangai kari sumuni habno businessman dun yam haina du mong diga hari mafam sida isingi bottle sumdoi ne adun oi khungul jiri yoloi ba a sar yondoi ne aslan sar sa ta di uni ne dukan jing di yon bodo bottle adu gi di hiyo manu padu no mo hari Sarkai je di kham du no sar da amuk tu satri adi businessman adu mongon de am pusitna kare mathana du na hari sar da mu pho satri ba sar kamai to bodu ne khangja pote ne sigu bu pusi sigu hingbai kari kanari bo magi wadu taraga hiyon manu padu na magi mathumoi da asing bagi su khalak lami madu magi pusi si kai ta kana dar bu pusi mu oi Injin khangja lu na ma ki hiyoli bu du wakal luksin mangam da ki taw tar ku ko obu sujen ne hiya du ising salulun adudagi di hiya du lukke torgun mapadu da ising tu yamna lubu pamurami aduga torban siamna laban ihon manu padu hidu kanbang ngamroi habisi khanglakpani ising da sumthana ba thorang torami matadu da magna businessman du da hangami sar iroi ba hengro adedi businessman du yam pakana hairi kagina du mai hangido edi iroi ba hitine maki wadu tar gi nu padu no pet torga hairi Ihe sar nang di iru bu hitaba adu bu pusi du hingbai kari kanari bo wapam du ta bu businessman du masagi mran khangjar lami ukut lona du na hiyon bu pa du da hair lami nang piyo ha bu dai pige ai gi to ai sin dikalo du gi di hiyon bu pa du hairi ihe sar ka pakhat pige du ai di iru ba hai bu khadana teni irak nar ba mi bu sukan bi ba hai sar ngu konna kolo sar bu ai aso ngam tu tonjar adu gi hiyon bu pa du na maha masama ki mathoi kan su khadana tana businessman adu gi mathoi sukan bi Masih wari segi aku nak tamjana pun maya mamule. Kaitu ngi tu kenapa tu boy aku nak kerem kata ni loi dawani. Kenapa tu boy aku nak hantani yang loi dawani. Maram de aku karam kan dok kana gi kadai da mating darkau orkani hai basi khang mangam de. Wari isu kanu sana marum sing di ari mu kai share to video aduga gi channel asibisu subscribe to sin biru mu makata video kai